Manipur irangda yum mai chakraba singi pirak leba compensation KHUPI asi LANJENNARAKKHIBA SINGBU USHITTABANI KANGCHUP CHINGKHONG gi oina compensation asi handokani lobangam loi haina KANGCHUP CHINGKHONG degi LANJENNARAKKHIBA apunbagi maikei degi thamlakli ngasi Manipur Press Club ki thangjing hall da pangthokkiba paumi singa unaba amada thingujam devena makha taraduna Manipur gi irang asina maram oiduna yum mai chakraba singi compensation asi Manipur laingak leiringai matamda paka gi yum sananaba lupa lakh tara pithaba haukre adumak pu piramba compensation adu amuk semtoktuna yamna hanthaba senfam da LANJENNARAKKHIBA singbu usittaba manba maongda account da paisa kapsilakba haibasi aikhoi taraina laude yum mai chakraba haibasi pumnamak makoktegi haurakadoribani masida mayamgi apunbagi oina yengduna lupa lakh tara da yakibani adumakpu amuk nauna semdoktuna lupa lakh ahumda hantharakba haibasi LANJENNARAKKHIBA singbu ushittabani compensation ki damak account kapsilakiba senfam sing KANGCHUP CHINGKHONG gi oina ngasi BDO office da handoklagani haiki yum sabada kaidobada insufficient oigani habigi dokta khoina application toro matungda moina ngami habi matik IDP singi awaba yum mai chakhrabi singi sunging bidan khanna biba taw bidana akhoi gi ayaba yaudana makhoina sumai todana lupa lakh 85000 si account sin caption bir batare sumaina khara caption bir pasi akhoi lobang amjroi akhoi sina yum sabangam ge konaroi habigi dokta akhoi si handokchar ge haba sineba akhoi da no thamjari se haijani ni di yum mai chakho habi si artha kaino yum mai chakho habi se everything lost ni kari mo letra zero de hobi ne ba sigum se kari mo khanbi dana hekta ngame matagum ana bibiri ba la manga dare adigi tara habisina mang riba property mayam dugi cover to bangam ba hona te ba adugu mayam gi habi dokta mayam se yana bagi matung na chathar gar matung se da yani ri matagum lakh crore da mang raba ngata ne ba adugi pot tok 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 ga akhoi sibu yam no si thoi do be mong da akhoi gi yum du bu akhoi gi footpath da plastic aman khalal lei bagi mong da la hum da pi gi ne habisi ta singna IDP singjibu usittabani habisi thamjagi